Masih tawdursi surah Fussilat ki ayat number 9 dagi 8 dagi. أعوذ بالله من الشيطان الرجيم بسم الله الرحمن الرحيم قل أئنكم لتكفرون بالذي خلق الأرض في يومين وتجعلون له أندادا ذلك رب العالمين وجعل فيها رواسي من فوقها وبارك فيها وقدر فيها أقواتها في أربعة أيام سواء للسائلين ثم استوى إلى السماء وهي دخان فقال لها وللأرض ائتنا طوعا أو كرها قالتا آتينا طائعين فقضاهن 7 سماوات في يومين وأوحى في كل سماء أمرها وزينا السماء الدنيا بمصابيح وحفظا ذلك تقدير العزيز العليم فإن أعرضوا فقل أنذرتكم صاعقة مثل صاعقة عاد وثمود إذ جاءتهم الرسل من بين أيديهم ومن خلفهم ألا تعبدوا إلا الله قالوا لو شاء ربنا لأنزل ملائكة فإنا بما أرسلتم به كافرون هايو تسيغنمك نخوينا تهاجة دبرا نمت نيني دا پرith्वी بو سيمبيخبا محاك أدوغا पुथोक प्रा मागी लंबासिंग मधुनी ताइबंग पुमनमकी रब्तु असलदा हायोना हेलिम थंबीखिबनी माना मधुदा पृथ्वीदा चेतना लेबहल्लबा चिंजाउसिंग मधुगी मथक्ता अमसुंग माना ओहनबीखिबनी मधुबु याइफबगी मसक अदुगा चांग लेपीखिबनी मधुगी जीवसिंगी मचिंजाक मानब नुमित मरीनीदा मसी पाउखुम पीनबनी हंगलकपसिंगदा पृथ्वी लय हाँ नुमित मरीनी मानव मरीनी है सिम मथक्ता है खिबा नुमित सिंगदो नुमित नीनी दा पृथ्वी से नहीं मानव है आर्थ ओनरी है फिर यामिन है से मानव सिदा तोयम लेबा लेददा सिदा याउदे कोमा आम तोयम सामा लेब्रो लेब्रो في 4 أيام هايبا कोई अयामिन दो अदु दले फ्रम मामा तोय म लेद्रा लेते दले या मसिले कुरान से ले अदु दे सवाई ने मानव है सवाई ने वासी सवाइन है तारे बदु की अरबाते अयामिन सवाइन है ने जहर दि सवाअन न तो हाल दो अदु दे आसदु ला ले ताय في 4 أيام سواء है भी अर्थ ने बहली दो في 4 أيام هذا سواء هذا نفسه سواء للسائلين سورة يوسف دي أويدنا سواء للسائلين نا رزبر وابن رزق सब चाबी पाउकुम ने हंग बमिंग हैना हंग पई सब मानव पाउकुम ने मान बाय दु पाउकुम कोइना في 4 أيام سنة تونغان بمنه با मरीन दसे हाय फोन मगिलो पुराता वेबा निनी अमना कई दौरे पृथ्वी से
ꯑꯗꯨꯒ ꯑꯁꯃꯥꯟ ꯖꯃꯤꯟꯅꯦ ꯑꯗꯩ ꯆꯤꯟꯖꯥꯛ ꯃꯈꯩ ꯂꯣꯏꯅ ꯁꯦꯝꯕ ꯆꯤꯡ ꯅꯠꯇꯦ ꯑꯁꯃꯥꯟ ꯖꯃꯤꯟꯁꯦ سꯤꯅ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯁꯦꯝꯃꯦ ꯖꯃꯤꯟꯁꯤꯅ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯁꯦꯝꯃꯦ وتجعلون ذلك وجعل فيها رواسي أدو مدوي منوندا مدو ذيبي منوندا مسكتا منوندا هيتاري رواسي ثمة سنجاو نشيله من فوقها مسكتا وبارك فيها ذو برك الله كله ثم كرايا كل ثبوك ذيبي سدا وقدر فيها دوغا مدد چان تو چان ناين فدي چان تو نا ثم كرسين سيگين تينجا اقواتا تينجا چيندو في اربعه ايام مرينين با متك اني ام ترو دارو سيپورا مكسي مريني ده متك كيدا راش مد نيني اما ترو سوبرو دو سينيا دي سيبگي كناور هنا ادي هانبو ميدي پاكم سيكشن अदे सी चिंजाव थम्मिबा पृथ्वी सी चांग मानना लान थमखरेबा चिंग थम्मि सिसु अदुसु लौबा याइदना माइ मागी सिदा चिंग दुगी चिंग लांग सिलोइन चांग मानन थमखरेबा चिंजाकसु अदुगी तुंगदा माना ओनसन बेखि आसमान लोमदा मधुना मैखु ओइरिङैदा अदुगा हाइबिखि मधुदा अमसुंग पृथ्वीदा लाक्लो ओइरक्लो नखोय अनिमक यानिंगना नत्रगा यानिंगदना मखोय अनिना हाइजखि एखोय लाक्चरे यानिंगना ओयो हाइबदु पृथ्वी सेमखिबदु मैखुदगी मैखुदगुम करिम पोखायरगा बिग बेन करन हाइदना कुदरती खुशियां कदम बदलोरी याव फिर वारी नेबा आइन हाइबिंग जमनी कोर फयानी इस्मान जमीन फयानी एना वहाई और फुंगो पवानेबा अदु वहाई दो हाइबन तेबा ला अदु मवोंगदा सेम रे अदु तापने आइन ओना सेम के मवोंगो अदु मतुंग ओरे कनेबा दु लोदी बाबा लोसु कान सुवाई करे अदुनी आई चना हरा यारनी है ना हाजी पाकुम जी वो हाई और पी बने पाकुम पी बना ते मंगोना अदुदगी अदु मतु ने ओर या ने पाकुम पी ना हाल का है नुन दे कोन ता दसु अदुदगी माना लोइसनबिखि मखोयबु आसमान तरेत ओइना नुमित निनीदा तरु कन अरि का कासरा पानी तादरा अदु दे साय हाई किदो अदुदा पुनखरे अदु चुमे सिदा संदोर म हायर पे वाने ममांग तरुनीदा सिमेन आइक दोंदो तरुनी दुनी कोई अदुम लोय खमे बा लोय मनि सेम तरुनीदा सेमे से सिदा लोय खमे सिदा सिदि मखा सम हायर पन संदोना सी नीदा सेमे हा से नी दोन को जी बरकत आर म थम दुयाव नि जना अदु दलो यार बाते याम द पुनखरे सी तोंगालो न संदोना हायर पने वासनांची निनी चले वासनांची सेबदा जाते इधर अदु आते दुसु जाय बिसु चंगे अदुदगी माना लोइसनबिखि फसिल मखैना गाय मखैना याम समम नरिया हम नाम है हम आय तार तरुण महाय कर जानी म हाय दीपानी तारे अल्लाह ना दिन हम गुंदा नि तब दे से भाई हाय पावा है तना याम नो कदर ऐसे कोई जो पशु पूजा ले नि बाते नंपुरन अदुदगी माना लोइसनबिखि मखोयबु आसमान तरेत ओइना नुमित निनीदा अमसुंग खंगहनबिखि आसमान खुदिंगदा मागी मथौ अदुगा एखोयना लेतेंगबिखि ख्वाइदगी नक्पा आसमान बु थौमैसिंगना सेनहनबा ओइना शैतान सिंगदगी मदु नोंदम खोननि पंगलबदुगी अखंगबदुगी चितावदि पुंबसे अदुबु मखोयना लैथोखरबदी सिगी खुदम मैम दलील मैम से पीर मतुंग लैथोखरदे हायु आइदी चेक्सिन वा हायरबनी नखोयदा नोंमै सिंजंग अमगी आत अमसुंग समुद की मथक्ता ताखिबा अदुगुम्बा अमगी आइदी नखोयदा पाव योहल्ला मेन रसूल हेलिम आइदी नखोयदा सिनरमे सि लेरे कुरान लागे आयातु सि लेरे
ꯑꯗꯣ ꯑꯩꯗꯤ ꯁꯤ ꯌꯧꯍꯟꯕꯇꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏꯌꯣꯅ ꯍꯥꯏꯔꯦ ꯍꯥꯏꯔꯤ ꯏꯟꯗ꯭ꯔꯗꯤ ꯑꯩꯈꯣꯏꯗ ꯇꯥꯔꯛꯑꯣꯏꯅ ꯈꯜꯂꯨꯅꯣꯕ ꯑꯥꯊꯪꯒꯝ ꯁꯃꯨ ꯀꯥꯡꯕꯨꯗ ꯇꯥꯈꯤꯕ ꯑꯖꯥꯕ ꯇꯥꯔꯛꯄ ꯅꯣꯡꯃꯩ ꯁꯤꯡꯖꯪꯗꯣ ꯎꯝ ꯑꯗꯨꯃꯥꯏꯅ ꯇꯥꯔꯛꯇꯅ ꯑꯩꯈꯣꯏ ꯑꯖꯥꯕ ꯂꯥꯛꯀꯅꯤ ꯁꯥꯏꯀꯇꯝ ꯃꯤꯊꯂ ꯁꯥꯏꯀ ꯃꯈꯣꯏꯗ ꯔꯁꯨꯜꯁꯤꯡ ꯂꯥꯛꯈ꯭ꯔꯕꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗꯁꯨ ꯍꯟꯅ ꯍꯟꯅ ꯍꯥꯏꯔꯗꯨꯅ ꯂꯥꯠꯀꯅꯨ ꯀꯅꯥ ꯑꯃꯠꯇꯕꯨ ꯑꯜꯂꯥ ꯅꯠꯇꯅ ꯃꯈꯣꯏꯅ ꯍꯥꯏꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯔꯕꯅ ꯔꯁꯨꯜ ꯊꯥꯕꯤꯔꯛꯀꯦ ꯅꯤꯡꯕꯤꯔꯝꯂꯕꯗꯤ ꯃꯥꯅ ꯊꯥꯕꯤꯔꯛꯂꯝꯒꯗꯕꯅꯤ ꯐꯔꯤꯁꯇꯥꯁꯤꯡ ꯑꯗꯨꯅ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯗꯤ ꯅꯉꯣꯟꯗ ꯊꯥꯔꯛꯏ ꯍꯥꯏꯔꯤꯕꯗꯨ ꯊꯥꯖꯗꯦ ꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯥꯏꯔꯤꯃꯤ ꯀꯌꯥꯃꯠ ꯐꯥꯎ ꯍꯥꯏꯗꯣꯔꯤ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤꯗꯅ ꯑꯉꯛꯄ ꯐꯔꯤꯁꯇꯥꯁꯤ ꯊꯥꯖꯗꯕꯁꯤꯡꯗꯨꯅ ꯄꯣꯛꯏꯌꯦ ꯑꯗꯨꯗꯩ ꯂꯌꯥꯝ ꯂꯥꯠꯄ ꯀꯥꯡꯕꯨꯅ ꯄꯣꯛꯑꯦ ꯃꯍꯖꯕ ꯑꯌꯥꯝꯕꯅ ꯂꯌꯥꯝ ꯂꯥꯠꯂꯤꯕ ꯍꯤꯟꯗꯨꯗꯩ ꯑꯣꯏꯔꯣ ꯈ꯭ꯔꯤꯁꯇꯥꯟꯗꯩ ꯑꯣꯏꯔꯣ ꯌꯍꯨꯗꯤꯗꯩ ꯑꯣꯏꯔꯣ ꯃꯨꯁꯂꯤꯝꯗꯩ ꯑꯣꯏꯔꯣ ꯂꯌꯥꯝ ꯂꯥꯠꯄ ꯀꯥꯡꯕꯨꯁꯦ ꯁꯤꯅꯅꯦ ꯍꯧꯖꯤꯛꯁꯨ ꯑꯉꯛꯄ ꯈꯨꯗꯝ ꯄꯥꯝꯃꯦ ꯃꯤ ꯑꯃ ꯑꯉꯛꯄ ꯑꯃ ꯍꯦꯛꯇ ꯄꯥꯏꯔ ꯆꯠꯄ ꯈꯣꯠꯄ ꯍꯦꯛꯇ ꯃꯉꯣꯟꯗ ꯀꯩꯅꯣꯝ ꯐꯥꯎꯒꯗꯕ ꯑꯗꯨ ꯑꯣꯏꯗꯤ ꯂꯥꯠꯀꯅꯤ ꯑꯗꯨ ꯑꯣꯏꯗꯤ ꯊꯥꯖꯅꯤ ꯃꯥꯅ ꯍꯥꯏꯕꯗꯣ ꯅꯠꯇ꯭ꯔꯗꯤ ꯅꯨꯔꯝ ꯐꯥꯎꯕ ꯅꯠꯇ꯭ꯔꯗꯤ ꯀꯨꯔꯥꯟꯒꯤ ꯑꯌꯥꯠ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯔꯁꯨ ꯊꯥꯖꯔꯣꯏꯕ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯃꯦ ꯍꯥꯏꯔꯁꯨ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯀꯌꯥꯃ ꯐꯥꯎ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯅꯤꯁꯦ ꯑꯗꯨꯅ ꯊꯥꯖꯗꯦꯕ ꯅꯪꯅ ꯑꯌꯥꯠ ꯀꯩ ꯍꯥꯏꯔꯁꯨ ꯐꯔꯤꯁꯇꯥ ꯂꯥꯛꯀꯗꯃꯤ ꯄꯥꯏꯊꯔꯛꯀꯗꯃꯤ ꯍꯥꯏꯅꯦ ꯑꯥꯠꯅ ꯂꯝꯀꯦꯠ ꯂꯝ ꯍꯥꯏꯈꯤ ꯄ꯭ꯔꯤꯊ꯭ꯔꯤ ꯊꯛꯇ ꯑꯆꯨꯝꯕ ꯌꯥꯎꯗꯅ ꯑꯗꯨꯒ ꯍꯥꯏꯈꯤ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯀꯅꯥꯅꯣ ꯄꯥꯡꯒꯜꯗ ꯑꯥꯠꯀꯤ ꯀꯣꯝꯅ ꯍꯥꯏꯈꯤꯕꯗꯨ ꯃꯈꯣꯏꯅ ꯎꯗꯕ꯭ꯔꯥ ꯃꯗꯨꯗꯤ ꯃꯈꯣꯏꯕꯨ ꯁꯦꯝꯕꯤꯈꯤꯕ ꯑꯜꯂꯥꯍꯅ ꯍꯦꯟꯅ ꯀꯜꯂꯤ ꯍꯥꯏꯕꯗꯨ ꯃꯈꯣꯏꯗꯒꯤ ꯄꯥꯡꯒꯜꯗ ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯥꯈꯤꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯝꯁꯤꯡꯕꯨ ꯑꯗꯩ ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯁꯤꯡꯗꯨ ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯁꯤꯡꯗꯨ ꯌꯥꯈꯤꯗꯦ ꯑꯗꯨꯅ ꯊꯥꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯈꯦꯠ ꯂꯥꯎꯕ ꯁꯥꯊꯤꯅ ꯏꯪꯂꯕ ꯅꯨꯡꯁꯤꯠ ꯑꯃ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯅꯨꯃꯤꯠꯁꯤꯡꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯆꯣꯞꯂꯕ ꯗꯟꯗꯤ ꯑꯃꯒꯤ ꯃꯍꯥꯎ ꯇꯪꯍꯟꯅꯕ ꯇꯥꯏꯕꯪ ꯄꯨꯟꯁꯤꯗ ꯁꯔꯝꯅꯁꯤ ꯈꯦꯛ ꯂꯥꯎꯕꯅ ꯍꯜꯂꯦꯀꯣ ꯅꯨꯡꯁꯤꯠꯇ ꯈꯦꯛ ꯂꯥꯎꯕꯁꯤ ꯈꯦꯛꯄꯨꯗꯤ ꯂꯥꯎꯕ ꯌꯥꯎꯔꯕ ꯌꯥꯏ ꯑꯗꯨ ꯁꯔꯁꯤ ꯏꯪꯕ ꯅꯠꯇꯦ ꯏꯪꯕꯅ ꯍꯟꯈꯤꯕꯇꯣ ꯍꯥꯟꯅꯗꯤ ꯁꯤꯗ ꯏꯪꯕꯁꯨ ꯍꯥꯏꯔꯤ ꯏꯪꯕꯅꯁꯨ ꯍꯜꯂꯤ ꯑꯗꯨꯝ ꯍꯜꯂꯤꯕ ꯁꯥꯊꯤꯅ ꯏꯪꯂꯕ ꯍꯣꯏ ꯌꯥꯔꯦ ꯌꯥꯔꯦ ꯃꯍꯥꯎ ꯇꯪꯍꯟꯅꯕ ꯇꯥꯏꯕꯪ ꯄꯨꯟꯁꯤꯗ ꯑꯗꯨꯕꯨ ꯑꯈꯦꯔꯠꯀꯤ ꯗꯟꯗꯤꯅꯗꯤ ꯍꯦꯟꯅ ꯆꯣꯞꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯃꯇꯦꯡꯁꯨ ꯄꯥꯡꯕꯤꯔꯣꯏꯗꯕꯅꯤ ꯗꯨꯅꯤꯌꯥꯗꯁꯨ ꯆꯣꯞꯈ꯭ꯔꯦ ꯑꯈꯦꯔꯠꯇꯅ ꯍꯦꯟꯅ ꯁꯥꯊꯤꯗꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯁꯤꯁꯤ ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯁꯤꯡꯗꯨ ꯌꯥꯗꯕꯒꯤ ꯅꯪꯅ ꯅꯕꯤ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯌꯥꯗꯦ ꯅꯪ ꯐꯔꯤꯁꯇꯥ ꯑꯣꯏꯒꯗꯕꯅꯤ ꯅꯪ ꯑꯉꯛꯄ ꯑꯣꯏꯒꯗꯕꯅꯤ ꯄꯥꯏꯒꯗꯕꯅꯤ ꯐꯨꯠꯀꯗꯕꯅꯤ ꯐꯥꯎꯒꯗꯕꯅꯤ ꯑꯉꯛꯄ ꯈꯨꯗꯝ ꯄꯨꯔꯛꯀꯗꯕꯅꯤ ꯑꯗꯨꯒ ꯁꯃꯨꯠ ꯑꯩꯈꯣꯏꯅ ꯂꯝꯖꯤꯡꯕꯤꯈꯤꯕꯅꯤ ꯃꯈꯣꯏꯕꯨ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯃꯤꯠ ꯇꯥꯡꯅ ꯂꯩꯖꯕꯅ ꯍꯦꯟꯅ ꯄꯥꯝꯖꯈꯤꯕꯅꯤ ꯂꯝꯖꯤꯡ ꯂꯧꯕꯒꯤ ꯃꯍꯨꯠꯇ ꯑꯗꯨꯅ ꯆꯣꯞꯂꯕ ꯗꯟꯗꯤꯒꯤ ꯅꯣꯡꯃꯩ ꯁꯤꯡꯖꯪꯅ ꯐꯥꯖꯟꯈꯤꯕꯅꯤ ꯌꯩꯊꯈꯤꯕꯅꯤ ꯃꯈꯣꯏꯕꯨ ꯃꯈꯣꯏꯅ ꯇꯥꯟꯁꯤꯟꯖꯈꯤꯕ ꯑꯗꯨꯒꯤ ꯇꯥꯡꯕ ꯑꯣꯏꯅ ꯂꯩꯕꯗꯨꯅ ꯍꯦꯟꯅ ꯄꯥꯝꯈꯤꯕ ꯎꯁꯤꯟꯅꯗꯅ ꯖꯥꯍꯤꯜ ꯑꯣꯏꯅ ꯂꯩꯖꯔꯦ ꯇꯣꯛꯑꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕ ꯍꯧꯖꯤꯛꯁꯨ ꯂꯥꯏꯔꯤꯛ ꯍꯩꯔꯕ ꯀꯌꯥ ꯀꯨꯔꯥꯟꯁꯤꯗꯩꯗꯤ ꯖꯥꯍꯤꯜ ꯑꯣꯏꯔ ꯂꯩꯔꯤꯁꯤꯗꯤ ꯁꯤꯗꯤ ꯈꯪꯗꯦ ꯃꯥꯅ ꯍꯥꯏꯒꯗꯕꯅꯤ ꯂꯥꯏꯔꯤꯛꯇꯤ ꯑꯥ ꯌꯧꯔꯨꯔꯦ ꯃꯥ ꯄꯥꯔꯦ ꯗꯨꯅꯤꯌꯥꯒꯤ ꯅꯩꯈꯥꯏꯔꯨꯔꯦ ꯑꯗꯨꯕꯨ ꯀꯨꯔꯥꯟꯁꯤꯗꯗꯤ ꯃꯅꯥ ꯇꯥꯁꯤꯟꯅꯗꯕꯤꯗ ꯂꯩ ꯁꯤ ꯃꯔꯝꯗꯨꯗꯤ ꯑꯩꯈꯣꯏ ꯈꯪꯗꯦ ꯃꯨꯐꯇꯤꯅ ꯍꯥꯏꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯟꯕꯤꯈꯤꯕꯅꯤ ꯊꯥꯖꯕ ꯑꯃꯗꯤ ꯆꯨꯝꯅ ꯆꯠꯆꯕꯁꯤꯡꯕꯨꯗꯤ ꯆꯨꯝꯅ ꯆꯠꯄ ꯊꯥꯖꯕ ꯑꯌꯥꯠꯇ ꯏꯃꯥꯟ ꯄꯨꯔꯛꯄ ꯀꯥꯡꯕꯨꯗ ꯑꯜꯂꯥꯍꯅ ꯀꯟꯈꯤꯑꯕ ꯍꯧꯖꯤꯛꯀꯤ ꯑꯖꯥꯕꯁꯤꯡꯗꯨ ꯄꯜꯂꯨ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯅꯨꯃꯤꯠꯇꯨ ꯃꯗꯨꯗ ꯃꯩꯗ ꯄꯨꯂꯞ ꯈꯣꯝꯖꯤꯟꯒꯗꯕ ꯑꯜꯂꯥꯍꯒꯤ ꯌꯦꯛꯅꯕꯁꯤꯡꯕꯨ ꯃꯈꯣꯏꯕꯨ ꯄꯔꯦꯡ ꯄꯔꯦꯡ ꯍꯣꯏꯗꯨꯅ ꯑꯁꯤ ꯐꯥꯎꯕ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯃꯗꯨꯗ ꯊꯨꯡꯂꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯁꯥꯈꯤ ꯑꯣꯏꯔꯛꯀꯗꯕ ꯃꯈꯣꯏꯒꯤ ꯃꯅꯥꯀꯣꯡꯁꯤꯡ ꯃꯈꯣꯏꯒꯤ ꯃꯃꯤꯠꯁꯤꯡ ꯃꯈꯣꯏꯒꯤꯁꯨ ꯃꯁꯥꯒꯤ ꯃꯅꯥꯁꯤꯡꯅ ꯃꯃꯤꯠꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯎꯟꯁꯤꯡꯅ ꯃꯈꯣꯏꯅ ꯇꯧꯈꯤꯕꯗꯨꯒꯤ
mana mana tade na gaidorso mamina saki birakani adre mana aidi pa ba haite quran se na hairasu khaglo ne ma se mana na kumakane ba in ta khiya Khanghi. hankiya Kene. hankiya harakana loina ma makoina haigani makoigi maun singda haidi masagi part singda inna lillahi wa inna ilaihi chen ganu ai mur khare makoina haigani makoigi maun singda magi maun part singda haidormi kari gi na khoina sakhi oi bage ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯃꯈꯣꯏꯅ ꯍꯥꯏꯒꯅꯤ ꯑꯩꯈꯣꯏꯕꯨ ꯋꯥ ꯉꯥꯡꯍꯟꯕꯤꯔꯦ ꯄꯣꯠ ꯈꯨꯗꯤꯡꯃꯛꯄꯨ ꯋꯥ ꯉꯥꯡꯍꯟꯕꯤꯕ ꯑꯜꯂꯥꯍꯅ ꯃꯥꯅ ꯅꯈꯣꯏꯕꯨ ꯁꯦꯝꯕꯤꯈꯤꯕꯅꯤ ꯑꯍꯥꯟꯕꯗ ꯍꯧꯖꯤꯛ ꯅꯈꯣꯏꯕꯨ ꯃꯉꯣꯟꯗ ꯍꯜꯍꯟꯕꯤꯔꯛꯂꯒꯅꯤ Kari no na nang ni na ni ni na ay ma sa masana ko ala siyam di yad ra so di piyo na hay iya ba lo ham nga ma pu do na ay bu lo la ya ay su man ku na masha do ko ka do ꯍꯧꯖꯤꯛ ꯅꯈꯣꯏꯕꯨ ꯃꯉꯣꯟꯗ ꯍꯜꯍꯟꯕꯤꯔꯛꯂꯕꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯗꯣꯏꯅꯤ ꯅꯈꯣꯏꯅ ꯀꯨꯞꯁꯟꯖꯈꯤꯗꯦ ꯈꯟꯊꯈꯤꯗꯦ ꯁꯥꯈꯤ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯅꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯅꯈꯣꯏꯒꯤ ꯅꯅꯥꯁꯤꯡ ꯅꯈꯣꯏꯒꯤ ꯅꯃꯤꯠꯁꯤꯡ ꯑꯃꯁꯨꯡ ꯅꯈꯣꯏꯒꯤ ꯅꯋꯨꯟꯁꯤꯡꯅ ꯇꯧꯏꯃꯁꯨꯡ ꯅꯈꯣꯏꯅ ꯈꯟꯈꯤ ꯑꯜꯂꯥꯍꯅ ꯈꯪꯗꯦ ꯍꯥꯏꯅ ꯅꯈꯣꯏꯅ ꯇꯧꯕ ꯀꯌꯥꯃꯨꯛ ꯅꯈꯣꯏꯅ ꯃꯅꯨꯡꯗꯗꯤ ꯈꯜꯂꯤꯕ ꯇꯥꯈ꯭ꯔꯤꯕ ꯃꯌꯥꯝ ꯎꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯑꯆꯨꯝꯕ ꯆꯠꯄ ꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯑꯆꯨꯝꯕ ꯆꯠꯄ ꯃꯤꯅ ꯉꯥꯡꯕ ꯋꯥ ꯑꯌꯥꯠ ꯍꯥꯏꯔꯛꯄ ꯑꯆꯨꯝꯕ ꯃꯤꯅ ꯇꯧꯕ ꯊꯕꯛ ꯑꯃꯜ ꯃꯌꯥꯝ ꯅꯈꯣꯏꯅ ꯎꯈ꯭ꯔꯤꯕ ꯅꯃꯤꯠꯅ ꯎꯈ꯭ꯔꯤꯕ ꯅꯅꯥꯅ ꯇꯥꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯈꯪꯁꯤꯟꯅꯗꯅ ꯂꯩꯈ꯭ꯔꯤꯗꯣ ꯈꯪꯗꯦꯅ ꯈꯪꯈ꯭ꯔꯤꯗꯣ ꯑꯜꯂꯥꯍꯅ ꯈꯪꯉꯤ ꯁꯤ ꯅꯈꯣꯏ ꯈꯪꯈꯤꯗꯦ ꯀꯨꯞꯁꯟꯖꯈꯤꯗꯦ ꯅꯈꯣꯏꯅ ꯀꯨꯞꯁꯟꯖꯈꯤꯗꯦ ꯈꯟꯊꯈꯤꯗꯦ ꯍꯥꯏꯕ ꯈꯟꯊꯈꯤꯗꯦꯅ ꯕꯤꯔꯀꯦꯠ ꯃꯅꯨꯡꯗ ꯌꯥꯎꯔꯤ وما كنتم ꯀꯨꯞꯅ ꯈꯟꯊꯈꯤꯗꯦ ꯍꯥꯏꯕꯗꯨꯅꯤ ꯌꯥꯗꯦ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯅꯦ ꯑꯩ ꯃꯇꯥꯡꯗꯗꯤ ꯀꯨꯞꯅ ꯅꯩꯅꯗ꯭ꯔꯣ ꯀꯨꯞꯅ ꯆꯠꯄꯗꯨꯅꯦ ꯃꯤ ꯑꯗꯨꯒꯤ ꯅꯃꯤꯠꯅ ꯅꯅꯥꯅ ꯎꯔꯤꯕ ꯇꯥꯔꯤꯕ ꯎꯔꯤꯕ ꯀꯨꯞꯅ ꯆꯠꯈꯤꯗꯦꯕ ꯃꯥꯅꯦ इलाई लाइन खंदो दुनिया में जराइम करते वक्त जब छुपते थे तो तुम्हें ये ख्याल न था कि कभी तुम्हारे अपने कान और तुम्हारे आँखें और तुम्हारे जिस्म की खालें तुम पर गवाही देंगी खंड की दाय दुनिया तंगुसना खोइना खनखी अल्लाहना खंगदे हाइना नखोइना तौबो कयाम नखोइना तौरुबो कयाम उरुबो कया तारुबो कया दो तासिनदा लेखिबदो नखोइना कुपसिलुदो कुपनाइ खनैना नैना होदबदु खल्लुदबदु अल्लाहना खंगदेन खनबगिने मधुनी नखोइगी वखल नखोइगी रब की मतंगदा नखोइना खनखिबा मधुना मांगहनबनी नखोइबु हौजिक्ति नखोइ ओइरबनी मांगजरबसिंगी मनुंगदगी मखोइना खांगबा ngamजरबसु मैदनी मखोइगी लैफम अमसुंग मखोइना मराल ngakpinaba हाइजरबसु ओइररोय मखोइदु ngakpirabसिंगी मनुंगदा
ꯙꯅꯝꯗ ꯃꯍꯣꯔ ꯊꯤꯀꯥꯅ ꯑꯣꯏꯔꯝꯃꯦ ꯃꯔꯥꯟ ꯉꯥꯛꯄꯤꯕ ꯃꯤꯁꯨ ꯌꯥꯎꯗꯣꯔꯤꯃꯦꯕ ꯑꯜꯂꯥꯍꯅ ꯑꯗꯨꯒꯤ ꯉꯥꯛꯄꯤꯕꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗꯩꯁꯨ ꯑꯣꯏꯔꯣꯏꯕ ꯑꯜꯂꯥꯍꯒꯤ ꯑꯌꯥꯠ ꯌꯥꯍꯧꯗꯕ ꯆꯠꯍꯧꯗꯕ ꯃꯤꯁꯦ ꯃꯔꯥꯟ ꯉꯥꯛꯄꯤꯕ ꯃꯤ ꯌꯥꯎꯅꯦꯕ ꯃꯥꯅ ꯒꯨꯅꯥ ꯂꯪꯖꯤꯟꯖꯔ ꯂꯥꯛꯄ ꯑꯗꯨꯕꯨ ꯃꯥ ꯑꯜꯂꯥꯍꯗꯩꯗꯤ ꯍꯦꯟꯅ ꯂꯥꯜꯂꯛꯇꯕ ꯉꯥꯛꯄꯤꯌꯣꯅ ꯍꯥꯏꯔ ꯃꯇꯝꯗ ꯃꯐꯝꯗꯨ ꯉꯥꯛꯄꯤꯔꯕ ꯍꯥꯏꯖꯕ ꯌꯥꯍꯜꯂꯔꯣꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯔꯣꯏ ꯑꯩꯈꯣꯏꯅ ꯈꯟꯕꯤꯈꯤ ꯃꯈꯣꯏꯒꯤꯗꯃꯛ ꯑꯜꯂꯥꯍꯅꯅꯤꯀꯣ ꯑꯜꯂꯥꯍꯅ ꯈꯟꯕꯤꯈꯤ ꯃꯈꯣꯏꯒꯤꯗꯃꯛ ꯂꯨꯅꯕ ꯃꯔꯨꯞꯁꯤꯡ ꯑꯩꯈꯣꯏꯅ ꯈꯟꯕꯤꯈꯤ ꯑꯩꯈꯣꯏꯅ ꯊꯝꯕꯤꯈꯤꯑꯕ ꯈꯟꯕꯤꯈꯤ ꯍꯥꯏꯕꯗꯤ ꯊꯝꯕꯤꯈꯤ ꯃꯔꯨꯞ ꯑꯣꯏꯅ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃ ꯖꯩꯌꯅꯨ ꯑꯗꯨꯒꯤ ꯁꯩꯇꯥꯟ ꯁꯤꯟꯕ ꯃꯈꯣꯏꯕꯨꯅ ꯐꯖꯅ ꯑꯣꯏꯍꯟꯈꯤꯕ ꯃꯈꯣꯏꯒꯤ ꯃꯈꯣꯏꯅ ꯑꯩꯒꯤ ꯁꯤꯗ ꯃꯈꯥꯗ ꯍꯥꯏꯔꯤꯁꯦ ꯐꯨꯠꯅꯣꯠꯇ ꯇꯥꯏꯕꯪ ꯄꯨꯟꯁꯤꯗ ꯐꯠꯇꯕ ꯖꯤꯟꯁꯤꯡ ꯑꯃꯁꯨꯡ ꯃꯤꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯃꯈꯣꯏꯁꯤ ꯑꯐꯕꯔꯣꯝꯗ ꯃꯔꯨ ꯑꯣꯏꯅꯕ ꯃꯈꯣꯏꯗꯨꯅ ꯂꯩꯇꯦꯡꯕꯤꯈꯤ ꯑꯐꯕ ꯃꯥꯜꯍꯟꯈꯤ ꯍꯥꯏꯕ ꯖꯤꯟ ꯁꯩꯇꯥꯟꯁꯤꯡꯗꯨꯅ ꯖꯤꯟ ꯑꯣꯏꯔꯣ ꯃꯤ ꯑꯣꯏꯔꯣ ꯐꯠꯇꯕꯁꯤꯡꯗꯨꯅ ꯀꯨꯔꯥꯟ パꯏꯗꯕꯁꯤꯡꯗꯨꯅ ꯑꯇꯣꯞꯄ ꯂꯥꯏꯟ ꯄꯨꯊꯣꯛꯑꯒ ꯃꯈꯣꯏꯗꯨꯅ ꯂꯩꯇꯦꯡꯕꯤꯈꯤ ꯃꯈꯣꯏꯗ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯂꯩꯕ ꯄꯥꯞꯀꯤ ꯊꯕꯛꯁꯤꯡꯕꯨ ꯑꯗꯨꯒ ꯑꯆꯨꯝꯕ ꯑꯣꯏꯔꯛꯈꯤ ꯋꯥꯍꯩꯗꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯃꯥꯡꯗ ꯍꯧꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯖꯤꯟꯁꯤꯡꯒꯤ ꯖꯥꯇꯤꯁꯤꯡꯗ ꯇꯧꯈꯤꯕ ꯋꯥꯌꯦꯜꯗꯨ ꯇꯁꯦꯡꯅꯃꯛ ꯃꯈꯣꯏꯗꯨ ꯑꯣꯏꯈ꯭ꯔꯕꯅꯤ ꯃꯥꯡꯖꯔꯕꯁꯤꯡ ꯁꯤꯗ ꯂꯩꯇꯦꯡꯕꯤꯈꯤ ꯍꯥꯏꯔꯤꯁꯦ ꯍꯨꯔꯥꯟꯕ ꯑꯗꯨꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯈꯪꯉꯦ ꯍꯨꯔꯥꯟꯕꯁꯤ ꯐꯠꯇꯦ ꯃꯤ ꯍꯥꯠꯄꯁꯤ ꯐꯠꯇꯦ ꯑꯗꯨꯗꯒꯤ ꯃꯤꯉꯣꯟꯗ ꯆꯤꯟꯊꯤꯕꯁꯤ ꯐꯠꯇꯦꯁꯨ ꯃꯤ ꯈꯨꯗꯤꯡꯃꯛ ꯈꯪꯉꯦ ꯑꯗꯨ ꯅꯠꯇꯦ ꯑꯇꯣꯞꯄ ꯀꯨꯔꯥꯟꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯁꯤ ꯁꯋꯥꯠꯅꯤ ꯁꯤꯅꯤ ꯑꯥꯗ ꯗꯔꯖꯥ ꯐꯪꯗꯧꯔꯁꯤ ꯁꯤꯅꯤ ꯑꯥꯗ ꯀꯩꯗꯧꯗꯧꯔꯁꯦꯅ ꯐꯖꯕ ꯐꯤꯁꯤꯅ ꯁꯨꯃꯥꯏꯅ ꯁꯦꯠꯀꯗꯕꯅꯤ ꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯂꯥꯏꯟ ꯑꯃꯗ ꯐꯖꯍꯜꯂꯒ ꯑꯣ ꯁꯤꯅꯤꯅꯦ ꯁꯤꯅꯤꯅꯦ ꯑꯆꯨꯝꯕ ꯋꯥꯂꯤꯅꯤꯅꯦ ꯃꯥ ꯑꯗꯨꯅꯤ ꯂꯩꯇꯦꯡꯉꯤꯁꯤ ꯁꯤ ꯑꯩꯅ ꯈꯟꯊꯕꯗ ꯌꯧꯗꯨꯅꯤꯀꯣ ꯅꯁꯥ ꯅꯁꯥꯏ ꯈꯟꯊꯕ ꯍꯛꯀꯥꯂꯦꯍꯨꯜ ꯀꯧꯂꯨꯒꯤ ꯑꯥꯗ ꯀꯔꯤ ꯍꯥꯏꯅ ꯍꯜꯂꯣ ꯃꯃꯥ ꯃꯇꯨꯡ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯂꯩꯕ ꯄꯥꯞꯀꯤ ꯊꯕꯛꯁꯤꯡꯕꯨ ꯑꯗꯨꯒ ꯑꯆꯨꯝꯕ ꯑꯣꯏꯔꯛꯈꯤ ꯋꯥꯍꯩꯗꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯜꯂꯥꯍꯅ ꯍꯥꯏꯕ ꯋꯥꯍꯩꯗꯤ ꯁꯤꯊꯣꯛꯑꯅꯤ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯆꯨꯝꯕ ꯑꯣꯏꯔꯛꯈ꯭ꯔꯦꯕ ꯃꯥꯡꯗ ꯍꯧꯈ꯭ꯔꯕ ꯃꯤꯁꯤꯡꯗ ꯇꯧꯈꯤꯕꯗꯨ ꯖꯤꯟꯁꯤꯡꯒꯤ ꯖꯥꯇꯤꯁꯤꯡꯗ ꯇꯥꯈꯤꯕ ꯋꯥꯌꯦꯜꯗꯨ ꯇꯁꯦꯡꯅꯃꯛ ꯃꯈꯣꯏꯗꯨ ꯑꯣꯏꯈ꯭ꯔꯕꯅꯤ ꯃꯥꯡꯖꯔꯕꯁꯤꯡ ꯃꯤ ꯑꯣꯏꯔꯣ ꯖꯤꯟ ꯑꯣꯏꯔꯣ ꯑꯗꯨ ꯇꯥꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯇꯥꯅꯤ ꯇꯥꯅꯤ ꯍꯥꯏꯕꯗꯣ ꯊꯣꯛꯈꯤꯕꯅꯦꯕ ꯊꯣꯛꯄꯅꯦꯕ ꯙꯅꯝꯒꯤ ꯃꯇꯝꯗꯨꯒꯤ ꯋꯥꯔꯤꯅꯦꯕ ꯍꯧꯖꯤꯛꯁꯦ ꯊꯥꯖ ꯃꯥꯡꯈ꯭ꯔꯕ ꯉꯥꯛꯇꯅꯦꯕ ꯃꯥꯡꯂꯒ ꯃꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯡꯗꯣ ꯀꯥꯅꯨ ꯈꯥꯁꯤꯗꯤꯅ ꯍꯥꯟꯅꯗꯩꯁꯨ ꯗꯨꯅꯤꯌꯥꯗ ꯂꯩꯉꯩꯗꯁꯨ ꯑꯃꯥꯡꯕ ꯑꯗꯨꯝ ꯍꯥꯟꯅꯗꯩꯁꯨ ꯃꯥꯡꯗ ꯂꯥꯛ ꯑꯗꯨꯅꯅꯦꯕ ꯇꯥꯔꯤꯁꯦ ꯑꯜꯂꯥꯍꯅ ꯍꯥꯏꯕꯗꯨ ꯊꯣꯛꯏꯁꯤ ꯑꯜꯂꯥꯍꯅ ꯍꯥꯏꯈꯤꯕꯗꯣ ꯑꯆꯨꯝꯕ ꯑꯣꯏꯔꯛꯏꯁꯦ ꯊꯥꯖꯗꯕꯁꯤꯡꯅ ꯍꯥꯏ ꯇꯥꯔꯨꯒꯅꯨ ꯃꯁꯤꯒꯤ ꯀꯨꯔꯥꯟꯁꯤ ꯂꯥꯡꯁꯤꯜꯂꯨ ꯃꯗꯨꯗ ꯃꯗꯨ ꯊꯤꯊꯔꯛꯄꯗ ꯅꯈꯣꯏꯅ ꯂꯥꯛꯍꯠꯄ ꯉꯝꯅꯕ ꯑꯗꯨ ꯅꯝꯊꯕ ꯉꯝꯅꯕ ꯁꯤ ꯔꯁꯨꯜꯒꯤ ꯃꯅꯥꯛꯇ ꯃꯇꯝꯗ ꯍꯥꯏꯈ꯭ꯔꯤꯅꯤ ꯆꯪꯉꯨꯅꯨ ꯀꯨꯔꯥꯟ ꯇꯥꯔꯨꯅꯨ ꯆꯪꯉꯗꯤ ꯁꯣꯏꯗꯅ ꯃꯥꯒꯤ ꯑꯗꯨꯁꯨ ꯆꯪꯍꯜꯂꯨꯗꯅ ꯊꯤꯡꯕꯗꯨꯕꯨꯅꯤꯅꯦ ꯑꯗꯨ ꯂꯥꯛꯄ ꯃꯤꯁꯤꯡꯗꯣ ꯑꯗꯨꯁꯨ ꯃꯗꯨ ꯃꯅꯨꯡꯁꯨ ꯂꯣꯏ ꯂꯥꯛꯏꯃꯤꯗ ꯅꯕꯤꯅ ꯕꯌꯥꯟ ꯇꯧ ꯇꯥꯔꯤꯃꯤꯗꯅ ꯑꯃꯨꯛꯂꯒ ꯅꯠꯇ꯭ꯔꯒ ꯂꯧꯔꯁꯨ ꯑꯗꯨ ꯀꯨꯔꯥꯟꯗ ꯍꯥꯏꯕ ꯀꯥꯟꯗ ꯂꯥꯡꯁꯤꯟꯅꯕ ꯇꯥꯔꯅꯨ ꯈꯔ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯍꯥꯏꯔꯤꯕ ꯅꯕꯤꯒꯤ ꯃꯃꯥꯡꯗ ꯇꯥꯅꯕ ꯍꯥꯏꯕꯗꯤ ꯂꯥꯡꯁꯤꯟꯅꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯈꯣꯏꯅ ꯈꯜꯂꯤ ꯅꯈꯣꯏꯅ ꯉꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯁꯣꯏꯗꯅꯃꯛ ꯑꯩꯈꯣꯏꯅ ꯁꯥꯊꯤꯕ ꯗꯟꯗꯤꯒꯤ ꯃꯍꯥꯎ ꯇꯪꯍꯟꯒꯅꯤ ꯊꯥꯖꯗꯕꯁꯤꯡꯗ ꯑꯃꯁꯨꯡ ꯁꯣꯏꯗꯅꯃꯛ ꯑꯩꯈꯣꯏꯅ ꯁꯥꯁꯇꯤ ꯄꯤꯒꯅꯤ ꯃꯈꯣꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯗꯨꯒꯤ ꯃꯈꯣꯏꯅ ꯇꯧꯈꯤꯕꯗꯨꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯒꯤ ꯃꯁꯂꯥ ꯑꯃꯒꯤ ꯀꯔꯤꯒꯨꯝꯕ ꯔꯥꯏ ꯑꯃ ꯇꯥꯕꯒꯤ ꯑꯗꯨꯗ ꯑꯆꯥꯝꯕꯅꯅꯤ ꯁꯤ ꯑꯩ ꯊꯦꯡꯅꯔꯛꯑꯅꯤ ꯃꯍꯖꯕ ꯆꯠꯄ ꯀꯥꯡꯕꯨꯁꯤ ꯑꯗꯨꯝ ꯐꯝꯅꯕ ꯍꯦꯅꯤ ꯃꯤ ꯑꯃꯅ ꯀꯨꯔꯥꯟꯒꯤ ꯑꯌꯥꯠꯁꯤꯗ ꯁꯤꯅꯤ ꯁꯤꯅꯤ ꯍꯥꯏꯕ ꯀꯥꯟꯗꯅꯦ ꯑꯦꯠꯄ ꯍꯧꯔꯛꯑꯅꯤ ꯂꯥꯡꯕ ꯍꯧꯔꯛꯑꯅꯤ ꯍꯗꯤꯁ ꯄꯨꯁꯤꯜꯂꯛꯄ ꯑꯃ ꯄꯨꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇꯕ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯀꯨꯔꯥꯟꯒꯤ ꯑꯌꯥꯠꯇꯨ ꯅꯝꯊꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯁꯤ ꯂꯣꯏ ꯊꯦꯡꯅꯔꯝꯃꯤ ꯏꯔꯝꯃꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯁꯨ ꯍꯣꯠꯅꯔꯤꯃꯤ
ꯌꯥꯝꯅ ꯍꯥꯏꯕꯒ ꯑꯗꯨ ꯊꯤꯅꯗꯤ ꯀꯅꯥꯒꯤ ꯋꯥꯗꯨꯅꯣ ꯑꯗꯨꯁꯨ ꯂꯣꯏ ꯆꯟꯒꯗꯧꯔꯤꯕꯁꯤ ꯁꯤ ꯁꯥꯊꯤꯕꯗꯗꯤ ꯄꯤꯅꯤ ꯍꯥꯏꯔꯤꯑꯕ ꯃꯗꯨꯅꯤ ꯁꯥꯁꯇꯤ ꯑꯜꯂꯥꯍꯒꯤ ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯩꯗꯨ ꯂꯩꯔꯕꯅꯤ ꯃꯈꯣꯏꯒꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯅꯨꯡꯁꯥꯡꯅ ꯂꯩꯅꯕ ꯌꯨꯝ ꯁꯥꯁꯇꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯌꯥꯁꯤꯡꯕꯨ ꯃꯈꯣꯏꯅ ꯌꯥꯈꯤꯗꯕꯒꯤ ꯂꯣꯏꯅ ꯑꯗꯨ ꯈꯛꯇꯅꯤ